Image Paodam 18Th sungbo yumnam Anuradha Devi nei kono krumsari Hausek Maruiba Pauda Hausek Manipur da thole balanda ase kukisingna Manipur ki lamphak la makhoi ge oiba tonganba administration semge haibani haina RK Megan phondokrai Mai mukhi danaba miyamna mailana sizina bigano research tabiyo amadi atonba sempam sing sengdok binaba MSPDCL ge general manager M Rabina miyamda appeal tawrakli Mazai agreement review tawinaba demand tawragani haina Manipur Women Convention ge representative asem Nemalana phondokrai loinana Kerala ge hanagi chief minister Women Chandi lekhitre Hausa pausan ni bizari Manipur da hausa thole balanda asi kuke singna 18th century ge tangkai sajan silakpada Manipur da sang silakpa amadi hausakna Manipur ge lamphak laga makoge oiba tonganba administration ama semge haibadagini Kuki singe wakalon asidi hanadike hauna honaduna laglabani haina hanage lalaglup amage chairman RK Sanayamai LS Megana phondokrai wapoma singasi kaksing kunaudage yelho yankoka artist thoithoiba mayang lambamna yankokta yekpa RK Megan amadi lada yekpa amucho waikhomge mitam sing chinebage thoram ngasi sagol bump Ingudam lerakta leiba mahagi yimda pangthokibada phongdokhibani loinana sangnai singi liglu parengka laktage haina mingthonba exhibition da amaso pangthongnaba thorang tawri haidaduna mahana makhatana hai mege tangka ohomdage haurakhiba lanta ase haujak phawba lepalaitri loishingani haibage mamisu uba phangdri adubo lanta asana maram oiraga Manipur ki miyamna angamba sent khanaduna matenga pangba chanari Hairagasu sel thungi pibamda atuke matik sokselle haibasidi achumbane sideba tampampa amadi maitei phurumna wakhalonda sontharapage tanja lauraga chinkuki khulai paibasingna khudongsa laure maitei phuruki oinaso apanba saktam sagatuna lanpham asida sarugyari thawai kaya amasu mangkhre masi phawada lanta ase loishingane haibage thazabadi mami udre maram asina Manipur lediba atopa purib Kudimak nungsi sanana himinanaba amadi amukai hena apunbage saktam sagat pamathotari masinatrabadi atopa pambelete marakasida yellow phurup masenge identity khangnadabadage asoiba toba yawdakleba ase laibak thibani masidi miyam pumbana masana yapam thoklabani hausik lant asana maram oiraga semilonda chauna awasai theng nangliba ase kharada oiraba so kongnaba nomada changtraba yadraba maru aiba pulam sing natana ehenba pulam sing sijinaba tokse masida CSO sing lekai club amadi organization singna ahenba item sijinadanaba khangdokpa mathau tai haina mana appeal toke Looking at local organizations, civil society organizations in Lam in Langer, Kari item, I handle Maduna, no things in the oil. Maduna in terms of normal crow and support items, the case, Tira, Madu. I had my attention on the person of talk, I said, Manipur da hausak tholiba kangloki irangka asina maram oiraga miyamna nongmada tangai phadana sijanariba chana thangnaba yawa atai polam singe awat palairiba asigi yanglaga nahan makai thingzinduna lakhiba khongsang railway station ngasidege hangdoklai haina North East Frontier Railway ge maikadege phongdokrai haukiba thakharigi mamangdage North East Frontier Railway ge maikadege jiribamdage khongsang railway station phawba service tawramlabasu megi tang ohomdage haurakhiba kangloki irang asana maram oiraga athingmatham khibane North East Frontier Railway ge Chief Public Relation Officer Saria Sajidena phongdokibada Manipur da hausak thogleba kangloki irang asana maram oiraga national highway singda chana thangnaba polam sing yauna nomagi tangai phadana seasonadaba yadaba polam sing pusinaba honabada awaba oiri
अदुबु स्टेट गवर्नमेंट के कॉर्पोरेशन का लोइनना नॉर्थ ईस्ट फ्रंटियर रेलवे ना नोमगे तंगाई फदबा पोलमसे पुसिनबा थोरंग पाइखटबा हौरे खोंसंग रेलवे स्टेशन दा खुदक्तगे लोडिंग अमदे अनलोडिंग के थबक तौबा हौरे हाइना सुफोंदोखि पनबा याबदी यूनियन होम मिनिस्टर अमित शाह के मणिपुर खोंसक के मनुंगदा नोंगमदा तंगाई फदना चंगबा पोलमसिंग पुसिनबा अथवा मतम की मनुंगदा खोंसंगदा टेम्पररी रेलवे स्टेशन हांगदोलगनी हाइना फुंदोलंखिबने नॉर्थ ईस्ट फ्रंटियर रेलवे के माइकईदगी मकाताना हाइरिबना मणिपुरदा बेस तौबा ललोनबसिंगना खोंसंग रेलवे स्टेशन दा नुमित खुदिंगी अयु के पुंग तरुक्तगी नुंथिंगी पुंग मरी फावबा तंगाई फदबा पोलमसिंग बुक तौबा यारगनी कारबार तौरिबसिंगना हेन्ना नुंगाइनबा इम्फालदा मार्केटिंग इंस्पेक्टर अमसु थमलगनी मसिदा कारबार तौरिबसिंगना खंगनिंबा खुदिमक पुंग कुनमरी चुमना हांगबा याबगे खुदोंसाबा फंगलगनी हाइरि मेगी तांग अहुमदगी कुकी मिलिटेंट सिंगना शेड्यूल कास्टना ताबा मफम सिंग फयेंग लैमराम चाइरेल तुरेन वांगमा ताबा कोक्रुक क्वाथा तोरबोंग बंगला संजम चेरांग खोइजुमान ताबिना संगबदा लेबा मैतेना माइनॉरिटी ओइना ताबा मफम सिंगदा अमांगाता थोनखिबा सिंगे मरिक चुंबा थौदौ वाथोक अवाबा तारबा सिंगे ममिंग केस असिदा चेनबा फकिबगी रिपोर्ट एफआईआर लौखिबा नुमित चार्जशीट थंगखिबगी रिपोर्ट victim singda compensation pikibagi report sing National Commission of Southern Caste ke chairman numit taramangane ke manungda commission da report piraknaba Manipur ke chief secretary amasung BJP Manipur da notice tarakre notice asi RBI close agi National Secretary Maheswar Thongnawjamna commission ke chairman ga unaraba matungda Manipur da tharakhibani hairi मणिपुर हौजक थोलिबी इराक असे हेक हौबा मेगे तांगा अहुमदगे ngasi phawba MSPDCL na miyam ge mai electricity sang naina pinaba honaragli adubo miyam da phangaliba mai ase leibana maram oiraga masage semphamba thidokpa ngamlak tabge phibamna leire haina MSPDCL ge general manager commercial M Ravi Singh na phondokre ngasi Manipur Press Club ta pangthoba pawgi mifama amada mahangna hai हौजक ओइरिबा अरुबा तंजा असिदा मई मुटकिबदा मियामना कयाम्बा वाबगे हाइबदो MSPDCL ना खंगजै मरम मसिना ऑफिशियल सिंगना रेली कैंप सिंग अमदि युमयुमदा मई मुतनबा कन्ना होनरी अदुबो असौबा खुदोंग चादबा अमदि मई लेनबा सैंपम पिथोपा ngamlak oidabage phibamda leire इरमदंब असिदगे इलेक्ट्रिसिटी पुथोकपा लेतबना मपान कंपनी टिके लेदुना मियामदा फंगनबने अदुबो मियामदगे खोंगपा संपमसे इरंगसना मरम ओरगा चादा 50% गे मखादा लेख्रे मरम्बा असिना इरंग असिगे खुदोंग साबा लौदुना लानमई कोतुना सिजना बतवीगनो प्रीपेड रिचार्ज अमदी पोस्टपेड के आउटस्टैंडिंग ड्यू सिंग इंटरनेट फंगबा मफम सिंग हाइबदी डीसी ऑफिस सिंग दगे प्रीपेड रिचार्ज तौबियो अमदी ड्यू सिंग दोबियो हौजे कारी इबा रेवेन्यू असि यामना हंथख्रे अदुबो मई सिजनबदी हानगे हाना अदुमक लेरे मरम असना मई मुटखिबदगे लाक्तबदा अवाब सेंग मायुंग नद्रिंगैदा मियामना लाना मई सिजना बिकनो मदुगे महुत्ता रिसर्च तौबियो अमदी अतोनबा संफम सिंग थिदोपियो हाइना महाना अपील तौखे रिसर्च तौबियो बाईपास तौरगा इरांग सी खुदोंग चाबा लौरगा मई पोलग थानबदु तौबिगनो करिन मदुना नुमाइतबदा मई मुखिबदा अमुहेना अवाब मलाकनी हौजिकती कमाइन तौरगेदा आउटस्टैंडिंग ड्यू सी अखोदा CPSU कंपनी पिगदबा मई सी प्राप्ति पोर्टल दा मागी ट्रिगर डेट लेरे ट्रिगर डेट आदि तांग सुत्ता नगे सिथि दगदि मसाना मुचबा तांग सुत्ता सिथि दगदि मुचबा न मागी पिथोग ले अखोना हाइजरुबगी खरा खथिगे खरा खना ड्यू थमोगे हा को बम दे यादे ट्रिगर डेट दा ऑटोमेटिकली सुन पे हाइजरिबा मिहातिना हातोपी खरबी एम्ब लुशी मरिंगी मिहातु थौबांग कैथेन पंबी अपनबा मथक मखाना थमोइसिंगना नुंगाइतबगा लोइनना मिनिट अने तुमिना लेप्तना अवाबा फोंदोख्रे ngasi thawal kaithen ta phambi singna kaithel phamba toklaga pangthokiba awaba phongdokpa aduda sarugya kibi thawa kaithen phambi apunba mathak makhage secretary akoi jamp budhipatina phongdokibada lushi maringi mihada asi thawang kaithen phambi singna akanba mauna kandem tawi asigumba mihada asi makhatana tawraklabadi thawal kaithen da pofamba phamliber singna akanba khongthang laukhalakane
Maduda thorakpa apapatagi daita masa masana pujagadabani haina akanba wafam thamlakhi. Hauki batha sige tang taramangada yamna nungsi haitana hatpi khrabe lamdam sige nungsi sanana lemina raglaba palendage maringa puroke lushi maremge thawaibu mapuge laikonda ingna tikna thambinaba mapoda prathana tawjari haina all Paodam District United Clubs Organization ta atukoge advisor Laisram Subhasna phongdokre wafam singasi atukona sinduna Khangabokta Labor Organization asige office ta pangtulkiba lushi maremna laikhidabage awaba phongdopaga mari leinana phongdokibane Minute ani to minute leptuna pangthokiba awaba phongdopa aduda Subhasna hai mayoron dege nungse sanana lemina raklaba maring phuroke ichal lushi ge mesi asige nuaitaba maichak amade adumal lehoragani asigumba thodogasi matungda amohanna thon bigano haiba wafam suthamke Kanglu ki tholi bai iranga asida India gamina Manipur asubu mirai bire haibase mepung khudi mangna khangnare koke singna haurakhiba iranga asina hega haurakpadagi ngasi phawbada maitege maru eba laisanga leshinga ne hena maithabi kre haina Paodam District Langathen Mairapaibe Moirang Thamp Bobi Devina phongdokre wafam singasi Langathen Bazar Lamdampa adugi Maira Pai Bisangna Sindana Pangthokiba Thasage Tang Taramangada Kaibi Haikak Mapanda Tamthina Hatpi Ramlabi Amp Lushi Maremgi Mihata Yaning de Haiduna Wakan Mipam Pamkiba adugi Awaba Pongdopage Tharamda Pongdokibani Mahana Makatana Hai Kangloki Iranga Asigi Kudong Saba Lautuna Saro Sinaba Manba Mongda Yamna Tamthina Hatopi Ramlabi Maring ningon lushi marimge mihata asi yaningde gyan tadaba kudong chaba loba manba mihata asi matung amohana tawbigano hairaduna Manipur lengang naso mihata asida senerba senk matik chaba charak bibiyo aikhoi santipami Manipur lengang na atubada lan asi loishinaba hunabi haike ngasige wakan mipampa aduda No homeland for refugee. We condemn killing of Lushi Maring, save Manipur from narco-terrorists. Amasung, we want NRC in Manipur. Haina thaba placard sing sizinaki. Mege tangka dege hauduna thogleba kangloke lanta asina marampo oiraga micham nupi angang kya maram laitana hatopi krei. Masida sunatana thasage tang taramangada maring puroke nupi Lushibu tamthina hatopi keba asalabak thibane. Khangawdabadagi thokiba oiragasu makhatana asigumba mihat mipungi thabaga asi sathabigano haina Paodam Laikai Mairapaibi Love NYTO amadi Nangampanda Paodam Laikai singloke Mairapaibi singe maikidagi apel tawrakli Lubani asina sinduna Nangampand Lai Ishing Saibida Pangthopa wakan mipamda saru yakibi Huidrom Moshilana hai Malingi mapam kiada aki tuzumnungai oiba landha kamaram thokre adubo hariba landsing aduda nupi angangka amata hatpa amadi aki tuzumnungai oiba thabak amata chathakide adubo pikraba Manipur hariba state asid thogleba kangloke lanta asana marambo oiraga nupi angang phawda aki tuzumnungai oiba thabak sing chatharakpa haiba silabak thibani thogleba lanta asi henai irang sagarpagi mahutta Hana Lairamba Tangdu Laitaba Pibamba Ado Hanzilaknaba Honabada Miamnasu Wakal Munna Kanthabiu Land Asina Marampo Iragan Nupi Oibi Kaya Macha Mapuroiba Kainabagi Jaiteng Panglibane Land Songna Riba Purop Anikakta Awat Jaiteng Nangmanate Kunda Minariba Purop Kudimakta Lanta Asiki Jaiteng Panglibane Kalaga Tungda Taugadaba Amadi Tangadaba Kong Tang Sing Mona Kalaga Taminase Lanasina Marambo Iragalamdam Asige Ima Ibenchina Ahing Yariktuna Karama Matamda Tangdu Laitaba Hanzilapa Ngamgatage Haina Kanariba Asi Miam Punna Hona Mindaduna Hanaleramba Pibam Ado Hanzilanaba Honase Haike Lushi Marinke Mihata Yaning de Janaba Musing Serak View Nupi Angangda Kotaba Yaning de Ekoi Santipami Haina Bisnupur Apunba Mairapaibi Lupna Ngasi Bisnupurgi Tongza Rock Tongkong Manakta Wakan Mipam Pangkre Wakan Mipampa Aduda Lushi Marinke Mihata Yaning de Mihatba Mio Dandipiu Haiba Kolauke Asulauke Amaramda Lushi Mihata Yaning de Jenaba Singh Akpacherak Pio Haina Bisnupur Apunba Mairapaibi Lumna Bisnupur Forest Gate Mamangdasu Ngasi Wakan Mipam Pangkre
अमरमदसु लुशे मरिंग मिहाट यानिंग द पफंगदुना बिष्णुपुर डिस्ट्रिक्ट के मनुंग चनबा वंगो अहलोब मयाई लेकाई कम्युनिटी हॉल दसु ओल वंगो मैरा पाइबी इमा इबेल सिंगना ngarang wakan bifam phangki bagaloinana lushi mihat yaning de haina kholaushu lauke manipur ki state of force laidiba mafam singdagi state of force lauktholaga central paramilitary forcing thamjinba haibasi central forcing aduna maite praja natraga khulsing kadai phawba ngakadoribano maramasina manipurna india Tilubagi tamaka India government na Manipur bo ngaka seloi da baleragadi miyam na compromise tauraroi merger agreement review tawina ba demand talakani haina Manipur Women Convention ke representative assembly malana phongdokre ngasi Women Convention asage branch mi phampa ama oina Khoirambande imakaithin number 1 da pangthopa wakat mi pham amada mahana makhata na hai Kuki NP Manipur na Moreda Central Force Thamsin Birakano State Force Lokthopio Haibasi Miamna Yabangamloy Central Force Kaktana Moreda Labor Haibasi Kuki Singna Taliba Separate Administration Adu Nakoinana Lady Hainalawi Tholibi issue asi state ki issue oiba maramna State Force Matiksana Thamlaga Thengnagadabane State Force Haibasi Aikoi Kaktage Lanminate State Pummage oiba Lanmini Lokto o Haibasi Tokhaiba administration adugi sarugama oigani Manipurda hanadige hauna punna laminaraklabani maduda maitai puramna kuki singda minungsi yaudaba thabak amata tawkhiba leite maramasina Tokhaiba administration de piba yaroi Housing Toliba Lanta Asidi Kuki Singna India Lengak demand Tobake Kudong Sabalauraga Maite de Onsilaga Yum Maitaba Amadi Miham Mipun Chatharapana Tolakpane Aikoigi Lampa Amade Inkhalakliba Naha Singh Mangdanabage Kananaba Honarakpani Matampa Amada Prime Minister gi Manke Bat Miyamna Pamna Tanakibani Adubo Aikoigi Wakat Tabidrabanina Radio Thugaidaglibane Indian Army ki power asi world ge fort ranked lay Haidaga Pikraba Manipur Toliba land as a Union Home Minister na Karigidama control Tawangamdribano Masay hidden agenda amane Popidagi ngakta oigani haiba ngamgadore Paliba lengak asisu dictatorship ke lengak oire democracy ge lengak oire haike to khanggadabani ai praja ge feelings khangre aina tawningba aina ngangningba aina thaj hojik masu akoina hana dege hona lairaba akoi ge BSF ka akoi ge paramilitary force 40000 akoi da hana thambane ba 40000 hana thambasi ge mataksida lan tawraka da 60 amuk thajale ba 1 lakh surabane 1 lakh thajale ba poche hojik akoi ge sensitive zone jingda lising mamam ta yentho kari ge ngamoi padana control to kari ge ngamoi aduna ngamoi da bagi maram do loina bak hidden agenda ne akoi Toliba Kangloki Iranga Sida Kanagumba Karana Masage personal agenda da Yimpampo Oiraga Aranba Tabaka Torokpa Matamda Housing Irang Asige Mike Kudimakta Asawa Thaudang Lauriba Singna CSO Amadi Miyamna Kantha Minaraga Tabaka Paikap Minasi Haina United Maite Panganta Council Mike de Apple Toragli Ngasi Manipur Press Club ta Pangtopa Paugi Mipampa Amada Council spokesperson Rise Amana High Housing Manipurda Oregliba Pivampa Asida Pitch Amadi Integrity Purangnapa Honabada Chawathodang Lobagaloinana Anti-Social Element Singchu Subsana Tengnaminanaba United Maite Pangan Consent Manipurna Mapungo Eba Thodang Loragani Togliba Thodoka Amadi Tangdu Leitaba Pivampa Asida Maite Pangange Apunba CSO Singi Oiba Mipampa Ama Manipurgi Ulema Bodi Ama Oiriba Anjumat Islai Musarana Achoba Thodangka Loduna Thasike Tangnipan Amadi Taratarukta Lilong Turent Ahanbida Leiba Anjumange Opesta Pangthoke Megi Tangka Omdake Hauraga Ngasi Pawba Oirekliba Yamna Tamthiba Uheningtaba Mawangka Asida Maitei Pangan Singna Thodang Kyasu Loduna Lakle Adubu Maitei Pangan Singe Oiba Apunba Platform pa Ama Darkar Oide Haiduna Manipurda Lediba Maitei Pangan Singe CSO Kunitoina Punsilaga United Maitei Panganta Consent Manipur Senkibadi Loinana Maitei Pangantaba Tonga Tongamba Mapam Kya Dasu Satuna Togliba Thodok Asige Matangda awareness Pibagaloinana Protestu Chatagane
Council asina mapungo eba thodang ka lauraga matam gi mateng chawna pangbaga loidana mota amatu aina sadugi yaba haina so yanake haina mahana makata ke ngasi all Ziripam Road Transport Driver Union AZRTDU na Ziripam National Highway number 37 na panduna leriba Tata truck driver singda thangna ba ishing numit humni changna yanthokre Ziripam district asida Impal Romda thokadaba gari kaya ama leriba asigi yengtuna AZRTDU na thasigi tang taratruktage gari driver singi thangna ba ishing piduna lakhibani ngasi su ising yenba asiga mari lenana all Ziripam Road Transport Driver Union ge Secretary L Maniton Singna Pongwi Singna haikibada Ziripam ki National Highway number 37 na panduna leriba Tata truck driver Singda tang taratruktage hauraga ngasi numit humni changna ising yanthokre lambi ge na yetta tariba prasar miyamna awaphamda tariba driver singbu nungsibiyo amadi Nombada Sangtraba Yadraba Polamka Kaya Ama Ahing Nung Tint Numidang Kaitana Awaba Kaya Mayung Naduna Miam Praza Aikwigi Damakta Honabidi Lambigi Nayata Panduna Lady Patata Truck Sink Asina Marambo Eraga Traffic Zambo Wele Amadi School Chatok Sasint Tauriba Angang Singda Awaba Kaya Ama Mayong Nadagli Maramasina Security Advisor Natuba Matamda Gari Sing Asibo Jiribam Dagi Puthok Pinabagi Tamakta All Ziripam Road Transport Driver Union ge Maikidagi Ningsing Zari Haina Pundoke Kurkul Maka Lekai da Leiba Sada Patel High School ge SC Boys Hostel da Hangba Rally Camp Tangasi Manipur Lenga ke Social Welfare Department ke 2016 batch ICDS Staff Singna Mateng Pangkre Mateng Pangba Aduda School Asage Principal Yauna Manipur Lenga ke Social Welfare Department ke Minister ge Loina Bisu Sarugya ke Tingbang Polam Kusinaba Adugi Matangda Wangang Laduna 2016 ICDS batch Social Welfare Department Government of Manipur ge Staff Prakash Suraishamna Hai Chayi ge Haukiba Megi Tanka Homdege Hauduna Status Ida Toglebe Irangasina Marambo Oiraga Lanjanari Ba Kayabo Ekoi Kudingna Mateng Pangpam Toi Manaba Kunai Ama Lainaba Honabada Ekoi Kudenka Amana Amabo Mateng Pangnaduna Hingminaba Tangai Pade Haike Directorate of Ayush Amadi Arogya Bharati Manipur Anina Puna Kusamnaduna Ngasi Thongsu Kendragi Akampata Leiba Ideal Girls College da Hangleba Rally Camp Asida Lemna Laim Magi Camp Ama Pangthokre Ngasi ke Laim Bagi Camp Aduda Atamba Thorampa Amasu Pangthoki Hairiba Thorampa Aduda Medical Superintendent Tant Bedded Homeopathy Ayush Department Sangzamege Dr. Y Sebasori All Manipur Yoga Fraternity Union ge President Dr. Nongthombam Ibohol Founder Coordinator Arogya Bharati ge Dr. Sagol Semp Kulichandra Arogya Bharati Joint Secretary Abujamb Ranjit Amadi Thongsu Kendra Relief Committee ge Member as Ibotombina Maru Ibesarugya ke Ngasigi lemna Laing Baki Camp Asida Tongan Tongamba Dr. Singna Rally Camp Asida Ladyba Miamda Hidak Langthakna Chingba Yauna Kudong Saba Singh Pangan Ke Ngarang Nubidang Pung Taramathoiga Minute Yang Kairam Tabada Pogak Sau Ikai Police Station Konba Torbung Bazar Mamangda Leiba Maitegi Yumari Kuki Militant Singna Center the Force Leina Maitharam Le Haire Maitharam Laba Awaba Nanghoraba Miyoi Mari Adudi Torbung Bazar Mamangdege Angom Inaucha Angom Ibungo Angom Mangi Amadi Jinga Camp Sopenke Yumb Sangoi Amade Godana Singba Singh Mai Tarambane Haire Kuki Militant Singna Mai Taramba Adubo Yaning Taba Amadi Pendaba Pongduktuna Ngase Torbung Apunba Maira Paibi Loop Pagong Shaw Ikai Maira Paibi Loop Amadi Laba Klapka Kusamdana Paugi Mipampa Ama Pagong Shaw Ikaida Pangtokre Paugi Mipamba Aduda Kuki Militant Singna Lam Singh Lausilaga Aikoibu Barada Leibaga Chap Manana Thambi Basidi Pende Haina Torbung Apunba Maya Paibi Luke Secretary Kaitala Pump Kege Sanana Pongdoraki Ngarang Maktada Torbung Pagok Sauge Akoibada Coming Operation Tauraga Numidange Pung Taramathoga Minute Yankairam Taba Matamda Torbung Bazar Mamang Daleba Angompa Inauchagi Yum Angombi Ibungoge Yum Angom Mangege Yum Sangoi Amadi
Jingakham Sopingi Yumb Godown Kuki Militant Singna Central Force Laina Laina Mai Thadam Liba Asipende Maidai Singna Masa Ngaktok Sanaba Bankar Masa Khara Sajaba Singh Loina Tugai Piba Aduga Chingda Comping Operation Tawadilaratana Bankar Pau Loktopangam Daba Asi Tasina Maidai Ekhoi Hatke Haibane Mahana Makataratuna Haikibada Makoibo Ngapigane Haina Lagleba Central Force Singna Low Uba Changbada Kuki Militant Singna Nongmai Kapthorakane Haina Changhandabana Marampo Eraga Low Singo Toba Pangdabadage Matang Sahi Miam Sinka Asi Kari Chagane Haibagi Mipabakea Supungnade Lengang Miampa Ngangnaba Taragleba Central Force Sinka Asi Miampa Ngang Loidaba Oragadi Lautopi Kro Aduga State of Force Sinka Matiksana District Anigi Tainapampa Asetatambiu Makogi Angang Amanga ata Tokraba Yum Singh Asi Samsunduna Tangdu Laitana Masa Masu Singh Semlaga Leijage Maramba Duna Lengana Atuba Matamda Miyang Sangdragadi Praza Miyam Tawai Tarabasu Thana Makoi Tennesage Haiki Kerala ge Hanagi Chief Minister Umen Chandi Lekhidabada Prime Minister Narendra Modi na Awaba Phongdokre Senior Congress Lusangba Amasu Oikiba Chahi Humbutra Mapan Sukraba Chandi Ngase Ayu Angan Madalai Kidabane Throat cancer Nabadagi Langdona Lakibani, Bangalore the Laiba Private Hospital Amada Mahag Aruiba Sor Honki. Mahag Lake Kidabagi Pau, Kerala Congress President K. Sudhakarana Pongdo Kibani. Chandina Kerala Ge, Chief Minister Anirak Oiki, Lisingani, Mari the Gate Lisingani Taruk, Amasung Lisingani Taramatwi the Lisingani Taratruk Power Oiki. Anbo Oina Masagi Chahi Kuntarech Rokpadalisang Machamapan Humbudrada, MLA Ama Oiraki. Matungda Thangna Thangna Mikal Taramathoy Rakta Mahake Home Constituency Putupelida Mai Paki Nomate Lising Taranipant Chatret Kunipant MLA Oiduna Lising and Kunito the Kerala Kwaidiki Sangna State Assembly member Oikibani House Garabada Marubapa Omane Pizari Housing Manipur Tholi Balanda Asi Kukisingna Manipur Gilam Paglaga Makogi Oibatongamba Administration Semge Haibani Haina Arke Megan Pondokre Mai Mukhidanaba Miamna Mailana Season Bigano Results the Vio Amadi Atonba Sempamsing Sengdok Binaba MSPDCL Gay General Manager Embrabina Miamda Appeal directly Mazai Agreement Review Tobinaba Demand Tauragani Haina Manipur Women Convention Gay Representative Assem Nemalana Pondokre Donana Kerala Gay Hanagi Chief Minister Umen Chandi Lekhidre Image Paodam Ngasegde Matang Sedaloichere Ming Tabiri Besangbo Amakana Kurumdari